ngasi numida waram phongkiba tongan tongan ba Manipuri si phongsingi maruibi pausing myamna thamjigi ahanbada kanglei pakki maira news ta phongba pawma Manipur khunda minariba phurupsing puna phamba yaba imakaitel ama lamphel sanaba thorang to hore minister Manipur yel hoingai da khunda laita aduna lakminarakliba phurupsing yoeba puna phamba yaba asobu imakaitel ama lamphel ge akhoi pida sanaba mapham yengba hore Rural economy ki pibam phagat pada lamdam sigi ima singi asawa mating sangyai na minister en berena phongdokre wapa masinga si hotel Imphal Sangai conference hall pangthokpa nomyoeba capacity building training program for women's threats of Imakaithil gi thorongga mari leinana wangang laduna minister na phongdokhibani Manipur State Commission for Women's na State Commission for Women's New Delhi ga khusam naraga pangthokpa training program da hongdokpagi thoramda se minister makata na phongdokhibadi ngasi pangthokliba training program si yamna matang sapa mani maruoina kaithil phambi ima singa haujik thengnariba khudong saraba kiya gi matang da nainaba madi malem goina honglakliba digital gi khongsat asida karamna yawgudagi haiba khanabagi matamoire Param sumna satnaba posei leiba madi yuonba haibasida digital ushilakpa sida aikhoisu yawnaba khonabatai maramaduna ngasigi training phanglibi ima singasina atai ima kayada sandokna takpi bamadi singe mafam singda leiriba ima singda khangananaba honabiyo Manipur lengang ngasi district singda ima kaithil sing amamam thamle haujuk phawbar ima kaithil taret miyamna khusinakre Anobu ima kaithil mari mangarum sabagi thabakana pakhali Anobu ima kaithil kharasu sanabagi thorang tawduna leiri haiki Se minister na makatan hai kumza English ni taraga mari gi matung Prime Minister Narendra Modi gi lenga sasan laklaba matung Digital India lakpadagi ahongba kya lakli Bank ta satrabasi yare posai leiba yuon ba yawba e-market tawduna ngasi dinupi singi phibam phagatna thorang kya su pakhali Amaramda Manipur lengana lamphel gi ima amada state asida khunda minariba phurup sing suna phama yagadaba imakaithal ama sanaba thorang tawba hore maramaduna khungangda leiriba praja miyam gi sel thungi phibam phagat hanba haibisi yamna tangai phadi masina ima singi asauba thodang lei haba wafum se minister na phongdokhi ngasi gi training program adu the social welfare minister haisdingo National Commission for Women's ki chairperson Rekha Sharma Manipur State Commission for Women's ki chairperson Thumlif Talingpham Monsang madi member and Dayapati su saruyaki baga loinana ima kaithel ahumdagi lakpa kaithel phambi ima kyasu saruyaki Tharamadu saruyaki bi Manipur State Commission for Women's ki chairperson Thumlif Talingpham Monsang na haikibida khunai amada yamna marueba thodang lauriba singi manungda nupi somani makhoi gi hotna bakanba sima top gunamani adubo hiram kyada nupi singna singnaba kyasu lakta banati ngasidi malemasi yamna nakslakpa loinana digital gi maikid lakpasida karamna nupi singna yakshin gadagi karamna kana lawgadagi haibisi nainaba matam oirakpana ngasigi training asi pangthokpani haikenasu pausin makhatana phungdorakli Makasa tharakpoi na to papawmana Manipur gi district khudimakta ultrasonography ki khudong saba phangalagani MU gi anopa campus sangbanaba center da proposal thagalagani Subha Sarkar Manipur gi district singda analeng gi lamda khudong sanaba gi damakta ultrasonography ki khudong saba phangalagani loinana Manipur University gi anoba matam ga sunaba campus ma thamnaba gi proposal amasu center da thagalagani haina Union Minister of State Subha Sarkar na phongdokre Wapa masinga si Imphal gi nitya pat su thekta leiba thambal sangle na pangthokiba pawgi mifum amada mangna phongdokhibani Union State Minister asina makata na pawmission na phongdokhibidi ma ki nimit humni gi Manipur gi khongsat asida Manipur gi sing district kaya da leiba mailoi sangamadi ana lenga mari leinaba phibam singi matang na mathau taba infrastructure punamak semgatnaba center da khangalagani health sector ga mari leinana institution sing luna nana thamba college amadi university sing hygiene maintain tawba khonagani Manipur University campus asisu department sing yamana nomo gi sin me hengalakli ba siga mari leinana anoba campus ama samganaba center ga khanaragani mangna makhata na paw mission da phungdokhibidi haksel ga mari leinana mangna thobal district satuna yingsulubada thengnarakhiba punamak center da khanganbaga loinana hairiba district asigi ana lengda tangai fadana sangnaba yadraba infrastructure amadi equipment sing punamak lehanana ba honaragani haina su phungdokhi atopa paw madana Moreh gi auto driver ani Myanmar tamu manungda nongmaina kaptuna halamle
ngasi numit yungba pung baro makhairam taba matamna Moreh border town manungda auto service tawdun leiba auto driver ani Myanmar gi tamu ward number 10 da leiba Buddhist temple manak sakhangdaba miyai khrana nungmaina kaptuna halamle hari pauksi isna phomba pawngi matung indi sakangdaba sina nungmaina kaptuna halamlaba Moreh border town da leiba Tamil masa auto driver ani dudi el mohon sei kungatre apokwa lekhidraba Pirumal laifam Moreh ward number 2 Gemnom bank amadi m yanar sei kungani pana apokwa lekhidraba murga kawi Moreh ward number 4 Phaisam bank dagini makhoi aniga si baksang ado hausuk Myanmar gi tamu town manung da leiba hospital amada lairi kanana kari maram gidamakta makhoi ani bu nomoina kaptuna halam libano haibigi sapsaba maram khang mangamdri auto driver ani Myanmar gi tamu town manung nomoi kaptuna halam bagi pau stabadagi ngasinung tilpung amatabadagi Moreh border town manung amadi akoi bida leiba dukan sing thonglo nakhre Moreh border town manung amadi akoi bida auto service tawba driver sing mathau leptuna miat adubu yaningdaba phongdokhre amadi kaithel phamba lepna duna miat adubu yamna kan yaningdaba phongdokhre hari Amaromda hauzik Moreh Tamil sangam da miyam gi mifam ama pangthokpaga loinana miyoi ani dugi mari makhong thibinabagi damakta laikhidraba imung manungi miyoi sina Moreh police station ayiba sirol ama pisinkhre hari miyat asi pau tabadiga hauzik Indo Myanmar border sil tawduna leirabasu ain gi wangbada narol sangthok sangsin tawduna lalon itiki thabak sa tharamba adusu lepkhre Moreh ge Myanmar ga tainaba border paring desu Assam Rifles na akan mamongda ngaksin bagi thabak sa thaba hokre haidi hena pauksi sin phungdorakli atopa pawmana ima kaithel gi akoi beda yanduna thariba leising mapung fana hobungamdre khoirambal ima kaithel gi akoi mafam singda kaithel sigi yumbi singda yanduna thariba makhal makha kya gi lei pambi sing ayambana kangduna mangsilakli ngasi pauksi sigi pawmin ima kaithel singa hausi oiriwa phibam yengsilubada kaithel singa akoi be yumbi singda Yoli tarana yalaga plastic ki pot singda leibak haplaga thariba leipami singa se ayamana kangduna mangba thingnari ahanba thaba matamdadi aduki matik pungning huna fazab haibadu oikhi malemda nupi ngaktuna phamba kaithel ama oibedigi maming salibo khoirambal kaithel asi foreign tourist kya laktuna yenglaba matamna su kaithel gi yumbi singda yanduna thariba leipambi sing ubada angak pa haibadu oikhi yanduna thariba leipambi sing asi matau kramna kangduna manglakliba no haibigi matangda thizulubadagi khanglakibadi leipambi sing asi hek tharambadagi hauna makhatana ising saibidaba sanaba lehau hapidabadagi yengsinbinaba kanamata leitabadagi kangduna mangboiramle leipambi sing kangduna manglakliba sigi matana khoirambal kaithel pambi ima sing asu angamba thawgang lawduna leipambi sing asi kannanaba hona famthui ima kaithel phamlibi ima saglabi amamamna ima kaithel gi yumbida yanduna thariba leipambi amamam mapung fana bhonabada lawphum tokpa thodang adu lawbada karisu awabu oiro hensu praja section kyadagi pauksi esida phungdorakli atopa pawmana Imphal jiribam lambi paringi namdu jangda landslide thoktuna gari chatpa yadre ngarang numidang pung tara makhairam taba matamna national highway 13 lambi paringi sarukta tupul mayagi namdu jang meter sanirom gi pak sawa singma gi sarukin tharaktuna landslide thokpadigi Imphal jiribam lambi gari sathok sasin tawba yakhidre yamna sauna landslide thokpa sina maramoiduna jiribam lomdagi Imphal tholakadaba amadi Imphal lomdagi jiribam lomda satkadaba gari kya hauzik panduna leire landslide thokpagi paw sitabadagi lenga ki meketigi ngasi ayuk anganbada JCB da singwa thajinduna lambi ko thokpagi thabak sa thabaukhre adubu ngasi nungthil punghum phawgi manungda lambi sengdokpa loiba ngamkhidabadagi haujiksu lambi phaunadaduna leiri haina pauksi isna palli atopa pawmadana naronda Myanmar pusinna bo honarama urea har thanna yawa truck ani Susampur police na fare ngarang nungyai matung pung amaga minute 10 taba matamda naronda Myanmar romda pusinna bo honarambani haba urea thanna yawa truck gari ani Susampur police ki OCN ingosana lusingba police team amanati dimlambi paringi Kolmun village area ri mi ani na truck gari ani da narol pura ko urea sing fare hari faraba mi ani dudi Susampur Saikot subdivision gi manungsanba Saiboha village dagi sintheng thang sai kungni to apokpa ap muan kaf amadi sinsuan lam sai kungni pan apokpa khaikha lian kawi miyani asina tata truck registration number MN04P0636 amadi registration number MN05C2706 ani sida da fasal urea bag sahum amadi KRI BHCO urea si haplaga purakani naronda urea hapasing si Myanmar pusinga to reavigi pau Susampur police na phangmaga khutakta
Kolmun village sangsinuna lambi da lakpa gari sing freaking seeking tawbada gari ani asi phatkibani urea sing asi bihang rotiki salaga Myanmar border taraga Myanmar pusinna bo hotnaramani hari phagalaba urea sing asi custom authority ki kangbuda khusinakre loinana ain yoba thabak lokhotnaba lokhot pa hori hain paus na phongdorakli atopa pawmana Agri Director Brojendrogi yumda anirak subu oina ngasi su hand grenade ama langslamle ngasi yu angan bada lampel police station ge manungsana tera sapam lerak nongwai them lerak talaiba Agriculture Department ki Director oina thaupuriba el Gojendrogi mayumda sakangdaba mi yema na hand grenade ama langslamle laibak phabadagi hand grenade adu pokhai khidabadagi thoidokpa so apana singma thawdo amata thuaudra hari hand grenade langsilami haibisi imungi miyo amatana khangite adubo ngasi ayu angan bada imungi miyo amana paukse loksinana ba imung asigi geta thokluba matamda hand grenade adu yungi gari khampham sumang me ta aduna lebe thengnara khibani hari bom leram le habigi pause khudak lampel police station na pibidigi PIS asigi osina lusumba official gi bomb squad kangbu ama thawdo fokhumda laktuna so angam yaudana bomb adu defuse tawkhre hari Panmayabli Hokiba Mamang Thagi Zun Kungamari Numidang Agriculture Director Gojendrogi Yungi Tongala Bomama Sakandabasing the Langsinduna Pokai Halambagi Taudo Tokiba Lake Raban and Spali Amaromdana Koktha Kulda Viral Fevers Handurakle Habitigi Medical Checkup Pantokre Tenopal District Manungsana Koktha Kunau Numikraniki Mamang the Viral Fever Lesis Handurakuna Kulasigi Miyaka Na Habigi Pau Fangmadi Sayu Puntara Taba Matamdagiona Sip Medical Officer Tenopal Puriva Dr. Case Brozian Gimi Makar District Hospital Moreh MO in charge Dr. Manoranjan Dr. Cecil Anin Lusingdun Special Media Unit Amadi KRSNAA Laboratory ki team ga puna Koktha da le Primary Health Sub Center the Medical Camp bangthokre Dr. Manoranjan's MO in charge Moreh Hospital amsung staff sing yauna makong pomba madi ahal oirakoi sangamlakta badigi hawat kangkhat pangamlakta ba ahal ahum ki mayum da sangduna body checkup tawki Koktha gi khunja sing BP blood sample malaria test amadi dengue test kya tawbagi thabak sathaki loinana health care maduda PIC Koktha da mi kuntraga mapalayeng duna mari lena ba hida kya speaki health care maduga mari lena Dr. Cecil Ahong Sabam na phongdokibada mi kuntraga mangamu layeng sathabada mi kunga mangadi thoidona akan bana boidi aduga dengue lena na naramgani haina singnaba mi sing igi sample loduna Moreh Hospital da thaduna test tawbagi thabaksu pakhet kani haiki Makasa Tarapuena Kangla Pau the Fong Bato Pawmana Education Bu Ayat Apan Laitaba Free Zone or Hengi Harabadi Tungkoiba Police Simba Matoktai Lokendro Coordinating Committee on Disturbance Free Education and Zone Demand Gi Chairman M Lokendro Singanaikre Education Bu Ayat Apan Laitaba Free Zone or Hengi Harabadi Langana Tungkoiba Education Policy Sembiba School College Ki Masak Matum Sing Award Palaitaba Oza Singna Right Kak Tanba Kaknatana Human Resource Sakor Hanaba, Mairoi Singmuning Tina Takbi Tambiba Matautai. Wapamasi ZN Manipur Dance Academy de Taragamanga Suba, Disturbance Free Education Zone Demand 2022 Pangtopagaloina, Disturbance Free Education Zone Habihiramda Kananaviki Taram the Magna Fundokivani. Mana Makataran English Singani Nipan Gi Sigi Numida Mui Lak Ama Henmana, Education Bu Free Zone Uhen Bu Hiden of Kongjang Sanction Kiba, Education the Linga Amadi Social Elements Kayana, Nhak Laitan Ayat Apan Pibisita Dunaba Matam Kagi Mamangagi, School College in Awareness Program Piviana, Demand Kat of Dunalakli. Ngasigi Mipamasina, Warep Kaya Loduna, Education Bu, Disturbance Free Zone Uhenanaba, Honagani, Langak Nasuwa Liva Oza Hapiyo, Ban Blocket Amadi Langaki issue Tulakoda, Education Bu, Essential Service Wenalobiu, Hakenasu, Pauks and Fundurakli Atien Bapaukra, Tupul None Lambida, Arumagari Sangbatingre, National Highway number 37 Gi, Tupulamasun None District Headquarter, Manaki. Namdu Zang the Nang Hindagi singing higher Padilla Palmadi, Nungzong, Lambi, Tingziliva, Sigi Yanglaga, Kudak the Gilambi Sida, Man Puba, Arumba Gari Sing Sangtok Sang Sinating Batamle Haina, Nonegi DC, Taulian Lance, Guite, nothing but Hambi order Matokre, Adobo, Medicals, Relief Ki Port Puba, Tokagi Satoksindi, Komtokani, Amarumdana. Convention on Road Transport Works Pangtokre, Federation Siamkre, Nasi Manipur the Lady Road Transport Workers Singueva. Convention of Manipur Ladiva Road Transport Workers Union Sigi Mute Signature Yadana Amukogi Auditoriums Impala Pantokre. All Manipur Petrol Tanker Drivers Unions ki President Y Bopen Chandra Gosamasu Manipur Government
Services Federation की Vice President L Sarat Anina President Member Woiduna Pangtokiba Convention Sibu Hogdukladuna CIPU Manipur की Secretary KS Hai Santana की Maduri Manipur Road Transport Workers की Apunbagi Andalon Mapangal Kankat Hanba Haibasi Transport Workers की Federation ama Siemba Kaktana Ngamgane Madi Maduna Malem Gyoeba Sinmi Singi Andalon the Sarugyaba Ngamgane Swaki Makasa Tarak Poina Powning Kol Poxi the Pung Bato Papamana Harian Magi Mawang Semdoktra Tasiki Nipan Gehin Yadi Pung Kungamari Manipur Pumba Gen.Strke Kauragani Dara Lomi Sing the Har Pangandabagi Mayokta Lakni Batang Nipan Gehin Yadi Pung Kungamari Manipur Pumba Gen.Strke Kauragani Haina Baratia Kisan Sanga Manipur Pran Pungdokre Manipur Langan Har Marang Kaina Lay Haizaravas Baratia Kisan Sanga Manipur Planam Lomi Sing Har Pangdabigi Awaba Mayok Nari Hainangasi Sanjen Tong the Lebe Agriculture Office Mamanga Wakat Mi Pam Satakre Nasi Sataki Wakat Mi Pam Maduda Baratia Kisan Sanga Manipur Plangi General Secretary Ti Darana Pungdokibida Langana Lomi Sing the Har Pidi Bamong Siam Penny Ahan Tankaki Har Saibi Yarba Matamashida Har Pangandabasi Yamna Levactivini Lomi Ayamadi Migila Widena Uzabana Harlow Nabona Bana Pata Putopangam Davana Kamting Nawari Lomi Singna Low Kayam Yam Uri Habisi Mapamadugi members in the Kangani Maramaduna Housing Har Yelibamong Siatumatam da Hongdoktuna Lomi Awabas Kohanyu Kariguma Numidum Nigimanung the Har Yelibamong Sim Dogs Hadoktuna Lomi Awabas Kohan Bidrabadi Tasigi Nippon Gehinung Yadigi Matang Numiki Ahinungai Papa Punkun Mariki Manipur Pumba Gen.Strke Kauraganaki Sera Sidangasi Nungai Matung Pungamaga Minute Kulum Tava the wide Manipur Police Kitty Maman Impal Tidim Lamigi Kolmun Village area the Indiana Saba Harbek Sahum Pudun Lakpata Trak Ani Farhadi Farabatrak Ani Edugi number na MN04P063736 Amadi MN05C2706 ni Makoina Har Singadu Siesang Sudana Manipurgi Behang Lambidigi Myanmar Pushina Purakpani so Heidi Makasa Tarakpo Nasi State Wari COVID-19 update Mamna Tamzage Nasimio Taragatre Nauna COVID-19 positive Webting Ragli Duga Nasi Wariba positivity rates na 7.5%. Haibidi Mioi Saniga Kunganipan Nauna COVID test of Matamda Mioi Taragatre Nauna COVID-19 positive Webting Raga Aduga positivity rate na 7.5%. Aduga Nauna Mioi Taragatre COVID-19 positive Wariba Singsina Bisnupuri Mioema Sandel Mio Home Impal East Amasum Impal West Gimioi Manga Aduga Mio Ahumana Taubal Legin Haina Reportory Aduga Mio Amata Lakidabagi claim Lakti Haina status update on COVID-19 Su Reportory Makasa Tarakpoina Topapomna Kaksing Kendra Uria Har Pangdabadi Kolau Nanile Kolau Sikanana Tabigadari Manaba Poxi the Pumba Topapoma King of Fertilizer Haina Kangnariba Uria Harasi Lomi Singidi Tawai ni Habisimi Pung Kudimak Yanaraba Kangnaraba Wafami Marsina Lebak Lehauda Nitrogen gi Saruk Pibadanatana Pambi Singi Growth Amadi Development gi Marueba Nutrient Speediba Posamani Masi Lomi Singna Kharif crop ki Maru Hunba Paudi Hunba Madi Pawon Hunba Top dressing Matamna Seasonai Housing Manipur Low Panmagi Pantha Yoraktuna Lomi Pumba Sem Sabalunare Adubu Labak Tibade Labak Tibana say Kudingi Matogum Handak say Sut Lomi Sinda Matamsana Har Pangdabagi Kulau Lapa Hore Karama Matamda Kana Laktuna Lomi Miamgi Awabasi Kohan Biragani Hibasi Miamgi Asobo Wangamoire Low Singu Loisang the Power report Kimatungina Manipur gi Poktok Satok Marang Kaina Putukliba Tawala Madikaksing district ki Apun Malafamasi Lising Humfuga Mangaga Tatruka Yankai hectaroni Lopam Singasi Mapung Fana Low Pan Mada Uria Harbek Lising Humfuga Mangaram Sangi Ahan Biguina Maruhun Matamda Lahon Hun Matamda Darakar Oiba Harbek Asi Lising Kungamatoiga Satruka Yankai Romni Handak the Ikui Kuidringa Agriculture Director na Fongdo Kibuafum Amada Handak Saiguina Har metric ton Lising Kun Singadabagi Matakta ton Lising Aniamagasu Hena allocation Fangle Haikibasu like Rabani Loin Agriculture Minister Nasu Lomi Sinda Langana control Toba Uria Bet Amadalupa Sanigo Humpugo Treta Lomi Sinda Pangani Hargi Award Apa Lehen Loi Haina Fongdo Kibasu like Rabani Hana Dagi Hona Manipura Kharif crop Matamna Uria Dakar Oibisi April to June Pawbashini
Hauzik Jun tha loirak phawbasida urea har matam chana phangandaba sina lomi singna lau panba ngamroidra haibagi mi paibadu lomi miyamda poknare hena mi painariba lenga ki anauba thausil thorang amana kendra gi MLA gi kuthangda har phangalagani haibasi bot langjadaba amadi MLA aduda bot chendaba pidaba lomi kyadi har phanglaroidra haibasini asigumba hiram kaya asi lebena lofam kanaba akanba khongtang kaya paikhaliba lenga asina asuma amadi afaba thausil thorang sing puthokbiduna lomi singda niyam sumna matam sana har phangan birakpa khame ke gi lomi praja miyam khawrang nangai na hori amarumda lo panba matam lushilakadoraba siraba tanja si yawraklaba phawbada Grenacy of Manipur haina khangnari bakaksing kendra da matam sana har phangan bidaba sida lomi kyana pianaba phungdok narakpaga loinana athuba matam da har phangan biduna lomi miyam gi awaba lenga asina kokhan birakpa khawrang nangai na hori hanis paus na phungdorakli hausko ila di miyam paus matang sa kusinjrage miyam pun anawab dat ngaminasi and thank you